ꯌꯥꯝ ꯐꯖꯕ ꯑꯃ ꯌꯥꯎꯔꯝꯃꯦ ꯃꯤꯈꯨꯕ ꯃꯨꯛꯕꯥꯡꯅ ꯃꯌꯥꯝ ꯄꯨꯟꯅ ꯃꯈꯣꯏ ꯀꯅꯥꯅ ꯈꯪꯖꯔꯤ ꯉꯁꯤꯗꯤ ꯕꯤꯞ ꯊꯣꯡꯕ ꯆꯥꯕꯤꯔꯣ ꯍꯥꯏꯕꯗꯣ ꯉꯁꯤꯗꯤ ꯕꯤꯞ ꯊꯣꯡꯕ ꯄꯨꯔ ꯂꯥꯛꯑꯦ ꯕꯤꯞ ꯊꯣꯡꯕ ꯁꯤꯗ ꯂꯩꯔꯦ ꯃꯥꯒꯤ ꯃꯍꯤꯁꯤ ꯂꯩꯔꯦ ꯏꯔꯣꯝꯕ ꯈꯤꯇꯪ ꯉꯥꯏꯔꯦ ꯑꯗꯨꯒ ꯍꯥꯡꯉꯩ ꯑꯃꯨꯛ ꯌꯥꯎꯗ꯭ꯔꯤꯕꯀꯣ ꯆꯝꯐꯨꯠ ꯑꯗꯨꯗꯤ ꯃꯇꯝ ꯃꯥꯡꯍꯟꯗꯕꯤꯗ ꯆꯥꯕ ꯍꯧꯖꯤꯜꯂꯛꯑꯒꯦ ꯁꯤ ꯃꯍꯤ ꯍꯩꯖꯤꯜꯂꯛꯀꯦꯀꯣ ꯇꯣꯂꯣ ꯆꯝꯐꯨꯠ ꯍꯥꯟꯅ ꯆꯥꯒꯦ ꯃꯨꯛꯕꯥꯡꯗ ꯆꯝꯐꯨꯠ ꯌꯥꯎꯔꯤ ꯉꯁꯤꯅ ꯑꯍꯥꯟꯕꯅꯤ ꯎꯃꯣꯔꯣꯛ ꯍꯥꯏꯕꯗꯣ ꯍꯥꯎꯕ꯭ꯔꯥ ꯃꯣꯏ ꯆꯠꯂꯦ ꯏꯔꯣꯝꯕ ꯍꯥꯏꯕꯤꯔꯒꯦ ꯃꯣꯔꯣꯛ ꯁꯥꯕ꯭ꯔꯥ ꯁꯥꯗꯦ ꯃꯍꯤ ꯃꯌꯥꯝ ꯍꯥꯞꯄꯅꯤꯅ ꯁꯥꯁꯦ ꯀꯟꯗꯦꯕ ꯊꯣꯠꯂꯤ ꯊꯣꯠꯂꯤ ꯍꯥꯎ ꯃꯊꯟ ꯉꯥꯛꯇꯅꯤ
ꯆꯥꯁꯜꯂ ꯃꯇꯨꯡ ꯃꯌꯥꯝꯁꯦ ꯑꯁ ꯌꯥꯝ ꯐꯖꯕ ꯑꯃ ꯌꯥꯎꯔꯝꯃꯦ ꯋꯥꯎ ꯂꯩꯇ꯭ꯔꯦ ꯁ꯭ꯋꯥꯏ ꯃꯍꯤ ꯌꯥꯎꯅ ꯆꯥꯁꯜꯂꯣ ꯆꯥꯛ ꯍꯥꯟꯅ ꯆꯥꯎ ꯃꯇꯨꯡ ꯌꯥꯝ ꯆꯥꯁꯜꯂꯣ ꯊꯥꯎ ꯃꯌꯥꯝꯁꯤꯗꯤ ꯅꯣꯡ ꯇꯥꯁꯜꯂꯦ ꯅꯣꯡ ꯇꯥꯁꯜꯂꯦ ꯅꯪ ꯆꯥꯛ ꯀꯌꯥꯝ ꯆꯥꯒꯅꯤ Sure, yeah. ꯀꯩꯒꯤꯅꯣ ꯆꯥꯛ ꯑꯣꯑꯕ ꯍꯥꯏꯁꯦ ꯅꯪꯅ ꯌꯥꯗꯕꯗꯣ ꯈꯣꯠꯆꯜꯂꯣ ꯄꯨꯂꯞ ꯈꯣꯠꯆꯜꯂꯣ ꯍꯥꯟꯅ ꯁꯨꯃꯥꯏꯅ ꯄꯨꯂꯞ ꯆꯥꯁꯜꯂꯣ ꯅꯪꯅ ꯉꯝꯗꯧꯕꯗꯣ ꯄꯨꯂꯞ ꯈꯣꯠꯆꯜꯂꯣ ꯃꯔꯨ ꯑꯃꯨꯛ ꯇꯥꯍꯟꯗꯕꯤꯗ
ꯊꯥꯎ ꯃꯌꯥꯝꯁꯦ ꯐꯖꯔꯦ ꯁꯤꯗ ꯃꯆꯨꯝ ꯇꯥꯏ 어느새 이게 남달라. 남달라. 남달랐더라. 그이기노 삭수 싸잖아. tengah-tengah gini aja gua. Dengan dulu. Malu nggak bakal bisa jauh salah kata pak. Lupa mantap pak. Saya salah pada hamil itu bisa aja jibannya. Masih nana. Masuk lagi. Kamu mau lihat saya tahu benar. Nah, Pak. Ở tôi đi sao cho lười mà nhưng mà trong cho lười xin nó bắt đầu game mà thằng bị đổ ra ngoài bấm pro